ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝ ꯏꯁꯤꯡꯅ ꯀꯣꯏꯁꯜꯂꯦ ꯁꯤꯒꯅ ꯂꯝꯕꯤ ꯂꯩꯔꯦ ꯁꯤ ꯏꯁꯤꯡꯁꯤꯅ ꯇꯨ ꯁꯣꯝꯗꯩ ꯂꯥꯛꯏꯅꯦꯕ ꯇꯨꯔꯦꯜꯂꯣꯝꯗꯩ ꯋꯥꯎ ꯔꯧ ꯀꯩꯅꯣ ꯃꯤ ꯂꯩꯔꯦ ꯁꯤꯒ ꯌꯥ ꯖꯥꯎꯔꯦ 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 ꯌꯦꯡꯉꯦ ꯌꯦꯡꯉꯦ ꯇꯨ ꯗꯨꯀꯥꯟ ꯀ ꯂꯣꯏ ꯆꯪꯉꯦ ꯖꯨꯝ ꯀ ꯏꯪ ꯆꯤꯡꯅꯔꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯏꯁꯤꯡ ꯆꯥꯎꯔꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯒꯦ ꯑꯗꯣ ꯀꯥꯔꯦꯟꯁꯨ ꯂꯥꯛꯇꯦꯕ ꯑꯩꯈꯣꯏ ꯁꯤꯒ ꯀꯥꯔꯦꯟ ꯂꯥꯛꯇꯕꯒꯤ ꯃꯣꯕꯥꯏꯜꯁꯨ ꯆꯥꯔꯖꯁꯨ ꯐꯖꯅ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯀꯥꯞꯁꯟꯅ ꯊꯝꯒꯦꯕ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯤ ꯀꯥꯔꯦꯟ ꯂꯥꯛꯑꯒ ꯆꯥꯔꯖꯀ ꯇꯧꯔꯒꯅꯦ ꯃꯣꯕꯥꯏꯜꯁꯦ ꯆꯥꯔꯖ ꯌꯥꯎꯕ ꯃꯇꯝꯗꯣ ꯑꯗꯨꯒ ꯑꯞꯂꯣꯗ ꯇꯧꯔꯛꯀꯦ ꯇꯨ ꯂꯝꯕꯤ ꯑꯩꯈꯣꯏ ꯂꯝꯕꯤꯁꯤꯒ ꯂꯩꯔꯦꯕ ꯑꯗꯨꯒ ꯏꯁꯤꯡ ꯄꯨꯔꯥ ꯊꯨꯝꯃꯦ ꯂꯝꯕꯤꯕꯨꯗꯤ ꯌꯧꯔꯛꯇ꯭ꯔꯤ ꯂꯝꯕꯤꯁꯦ ꯈꯔ ꯋꯥꯡꯅ ꯊꯣꯟꯈꯤꯕꯗꯩꯅꯦꯏꯁꯤꯡꯁꯦ ꯆꯪꯉꯛꯇ꯭ꯔꯤꯑꯕ ꯑꯗꯣ ꯏꯁꯤꯡ ꯄꯨꯔꯥ ꯌꯧꯔꯦ ꯇꯨ ꯃꯄꯥꯟꯗ ꯅꯞꯅ ꯂꯩꯔꯦ 이싱이 फजꯅ ꯇꯥꯎꯔꯤ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯔꯦ ꯏꯁꯤꯡꯁꯨ ꯐꯖꯅ ꯆꯥꯎꯔꯦ 이싱 ꯄꯨꯔꯥ ꯆꯥꯎꯔꯦ ꯁꯤ ꯂꯝꯕꯤꯁꯦ ꯐꯥꯎꯔꯒ ꯁꯣꯝꯗ ꯆꯠꯂꯝꯃꯤꯅꯦꯕ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯁꯤ ꯂꯝꯕꯤꯁꯦ ꯀꯥꯏꯔꯦꯕ ꯀꯥꯏꯕꯗꯩ ꯕꯦꯔꯥ ꯈꯥꯖꯤꯟꯈ꯭ꯔꯦ ꯃꯣꯏ ꯏꯁꯤꯡ ꯃꯌꯥꯝ ꯂꯣꯛꯅꯔꯤ ꯁꯣꯝꯗ 이싱ꯁꯦ ꯄꯨꯔꯥ ꯁꯤꯗ ꯅꯞꯅ ꯂꯩꯔꯦ ꯇꯨꯔꯦꯟ 이싱ꯁꯤꯒ ꯂꯩꯔꯦ ꯁꯤ ꯋꯥꯈꯣꯡꯁꯦ ꯉꯁꯥꯏ ꯏꯁꯤꯡ ꯆꯪꯍꯧꯗꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯆꯪꯉꯝꯃꯦ ꯂꯝꯕꯤꯅ ꯁꯤꯒ ꯂꯩꯔꯦ ꯁꯣꯝꯗ ꯂꯩꯔꯦ ꯁꯤ ꯋꯥꯈꯣꯡꯒꯤ ꯏꯁꯤꯡ ꯆꯪꯉꯝꯃꯦ ꯌꯦꯡꯉꯨꯇꯨ ꯃꯣꯏ ꯃꯌꯥꯝ ꯏꯁꯤꯡ ꯂꯣꯛꯅꯔꯤꯁꯦ ꯁꯤꯡ ꯇꯤꯡꯈꯠꯇꯅ ꯂꯣꯛꯅ ꯂꯩꯔꯝꯃꯦ ꯁꯤꯒ ꯑꯗꯒꯤ ꯑꯁꯣꯝꯁꯤꯅ ꯄꯥꯠꯀꯤ ꯏꯁꯤꯡꯅꯤ ꯁꯤꯁꯨ ꯆꯪꯉꯦ ꯂꯧꯕꯨꯛꯇ ꯑꯗꯩ ꯁꯤꯒꯅ ꯂꯝꯕꯤ ꯃꯄꯥꯟ 이싱 시가 ꯂꯩꯔꯦ ꯑꯗꯒꯤ 이싱 ꯂꯣꯛꯅꯕꯒꯤ 이싱 ꯇꯤꯡꯈꯠꯇꯅ ꯂꯩꯔꯝꯃꯦ 시가 ꯇꯨ 이싱 ꯂꯝꯕꯤ ꯃꯄꯥꯟꯗ ꯄꯨꯔꯥ ꯅꯞꯄꯝꯃꯦ ꯐꯖꯅ ꯆꯥꯎꯔꯝꯃꯦ ꯅꯠꯇ꯭ꯔꯥ ꯉꯁꯥꯏꯗꯩ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯆꯥꯎꯔꯝꯃꯦ ꯇꯤꯡꯈꯠꯇꯅ ꯑꯃꯨꯛ ꯂꯝꯕꯤꯁꯦ ꯂꯧꯕꯨꯛꯇꯒꯤ 이싱 ꯆꯪꯉꯦ ꯄꯥꯠꯇ ꯂꯣꯏ ꯆꯦꯟꯊꯈꯔꯦ 이싱ꯅ ꯂꯣꯏꯔꯦ ꯁꯤꯒ ꯂꯝꯕꯤ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ 이싱ꯅ ꯃꯇꯦꯛꯈꯛ ꯊꯨꯝꯈꯔꯦ ꯂꯝꯕꯤ ꯃꯄꯥꯟꯗꯒ 이싱 ꯐꯖꯅ ꯆꯪꯉꯝꯃꯦ ꯃꯣꯏꯁꯦ ꯃꯃꯥꯡꯒꯤ ꯀꯩꯅꯣꯗꯒꯤ ꯆꯪꯉꯤ ꯃꯥꯜꯂꯦ ꯃꯃꯥꯡꯒꯤ ꯇꯨꯔꯦꯟ ꯂꯩꯌꯦꯕ ꯁꯣꯝ ꯃꯃꯥꯡꯗ ꯁꯤ ꯂꯝꯕꯤꯁꯤꯒꯤ ꯃꯃꯥꯡꯗ ꯑꯗꯨꯒꯩ ꯆꯪꯉꯤ ꯃꯥꯜꯂꯦ 시가 이싱 ꯆꯪꯉꯦ ꯂꯝꯕꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯂꯧꯕꯨꯛ 이씨 ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯂꯣꯏꯖꯈꯔꯦ 시가 ꯏꯁꯤꯡ ꯇꯤꯡꯈꯠꯇꯅ ꯂꯣꯛꯅꯔꯗꯅ ꯅꯠꯇ꯭ꯔꯗ ꯅꯧꯕꯤ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯁꯦ 시가 ꯂꯩꯖꯈꯔꯦꯕ 이싱 ꯇꯤꯡꯈꯠꯇꯅ ꯂꯣꯛꯅꯔꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯦ 이싱 ꯆꯥꯎꯔ ꯃꯣꯏ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯊꯣꯔꯛꯏ ꯇꯨ ꯗꯨꯀꯥꯟ ꯀ ꯂꯣꯏ ꯆꯪꯉꯦ ꯖꯨꯝ ꯀ ꯇꯨ ꯗꯨꯀꯥꯟ 이싱 ꯆꯪꯉꯦ ꯂꯣꯏ ꯆꯪꯉꯦ ꯑꯦꯟꯗꯤꯁꯤꯇ ꯉꯥꯏꯔ ꯃꯥꯜꯂꯦ ꯆꯪꯗ꯭ꯔꯤꯁꯦ ꯃꯃꯥꯡꯂꯣꯝꯗꯩ ꯂꯣꯏ ꯆꯪꯈꯠꯂꯦ ꯃꯤ ꯂꯝꯕꯤ 이싱 ꯆꯪꯅꯔꯦ ꯂꯝꯕꯤ 이싱 ꯆꯪꯉꯦ ꯌꯥꯝ ꯀꯟꯅ ꯆꯦꯟꯗ꯭ꯔ ꯃꯈꯣꯟꯁꯦ ꯑꯁꯤꯒꯩ ꯂꯣꯏ ꯆꯦꯟꯊꯔꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯆꯪꯉꯤꯅꯤ 이싱ꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯂꯥꯛꯑꯝꯃꯤꯅꯦꯕ ꯅꯣꯡ ꯆꯨꯕꯁꯤꯒ 이싱 ꯌꯦꯡꯕ ꯑꯣꯏꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯣꯔꯛꯄꯗꯣ ꯑꯗꯨꯒ ꯆꯥꯎꯕꯗꯩ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯦꯜꯂꯝꯃꯦ ꯍꯥꯏꯗꯤ 이싱ꯗꯣ ꯖꯔ ꯖꯔ ꯍꯦꯟꯒꯠꯂꯦꯕ ꯑꯗꯨꯒꯤ ꯂꯝꯕꯤꯗꯣ ꯃꯅꯤꯡꯗꯣ ꯂꯣꯏ ꯆꯪꯉꯦ ꯑꯗꯨꯒꯤ ꯍꯣꯔꯦꯟ ꯍꯧꯖꯤꯛ ꯉꯁꯥꯏ ꯆꯠꯄꯗꯣ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯍꯧꯗꯦ ꯍꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯜꯂꯛꯄꯒꯤ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯇꯨ ꯁꯣꯝꯗ ꯃꯤꯒꯤ ꯂꯝꯕꯤꯒ ꯂꯣꯏꯅ 이싱 ꯆꯪꯅꯔꯦ ꯀꯩꯅꯣ ꯑꯃꯨꯛ ꯑꯣꯟꯊꯔꯕ ꯂꯥꯛꯑꯣ ꯃꯣꯕꯥꯏꯜꯁꯨ ꯆꯥꯔꯖ ꯌꯥꯎꯗ꯭ꯔꯦ ꯀꯥꯔꯦꯟꯁꯨ ꯂꯥꯛꯇ꯭ꯔꯦ ꯅꯨꯡꯉꯥꯏꯔꯦ ꯄꯨꯟꯁꯤꯁꯦ ꯑꯗꯩꯁꯤꯅ ꯂꯝꯕꯤ ꯂꯩꯔꯦ 시가 ꯄꯥꯠ ꯂꯩꯔꯦ ꯂꯣꯏ ꯄꯨꯟꯁꯤꯟꯈꯔꯦ 이싱ꯁꯦ ꯂꯝꯕꯤꯁꯨ ꯆꯪꯗꯣꯔꯦ ꯁꯣꯝ ꯃꯈꯥꯗꯗꯤ ꯆꯪꯉꯦ ꯃꯦꯟ ꯑꯣꯏꯅ ꯆꯠꯄꯁꯤꯗꯤ ꯆꯪꯗ꯭ꯔꯤ 이싱 ꯇꯨ 이싱ꯁꯦ ꯍꯧꯖꯤꯛꯅ ꯍꯦꯜꯂꯝꯃꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯣꯛꯄꯗꯣ ꯑꯗꯨꯒꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯆꯦꯜꯍꯧꯗꯦꯕ ꯍꯧꯖꯤꯛ ꯃꯈꯣꯡ ꯆꯠꯐꯝꯁꯦ ꯂꯝꯕꯤꯁꯦ ꯐꯖꯅ ꯊꯨꯝꯃꯝꯃꯦ ꯇꯨ ꯌꯥꯝ ꯀꯟꯅ ꯆꯦꯟꯗ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯃꯈꯣꯟꯁꯦ ꯈꯨꯀꯟ ꯑꯃꯅꯤꯅꯦ ꯆꯦꯜꯂꯤꯁꯦ ꯈꯨꯀꯟ ꯑꯃꯗ ꯆꯦꯜꯂꯤ 이싱ꯁꯦ
시나네 반가 누가 베리가 타봐 룹크레도 가이보 엄hen 룹크레 베리 시슈 반디 마삭 보우드레 와콩 마카지 지금 사야 그냥 토고 마tam도 누가 신장 하우데야바 하지 할락보다 장난 레이라메 뭐 콘지 국가놈네 신제 제가 라미고 반다 레이레 신제 đã chào đấy chị chương trình này đi chị bà ok mẹ mà khơi dùm ising na question le 시간은 람비 레레 시 이싱시나 또 소롬데 라이니야 바 투리얼롬데 파워럭바 빠따 삼나 그래 내기 좀 모망롬다나 투리얼나 코샬레 좀제 프라 이싱 메아이다니 레리시 야 자오레 자오레 엥게 아또 간데 빠야 탕갈로네 근데 빠야 탕갈로 봐 아이는 모바일 해 까빠가 자오레 세우라 봐 아야 따 그래 그래 와우 로 cái núi này không chặt thuộc mà không nào sinh ra hầu như là muốn hẹn lại cần giật vậy em chỉnh ra đi nặc nặc hả ấy à cháu đây đấy wow người cả hạt ta cái nó là tàu rầm bờ đó đừng hấn thầm cái đó nó thấy ta làng ta thu rầm bờ đó thì cái này cái này gà này wow chào đi ông một con chẳng này hả tiệm mà nè in chừng bờ đó nó là tân hai gì đó nó cái gì wow nữa 시가 hai tàu rồi làm chào đi cái wow ra đây in đâu đây in chuyện nào khơi phát om đây thôi rồi cảm cận thôi rồi trời sinh ra giờ là bụi om đây thôi rồi 아, 저 뭔가. Thằng làm chưa ba? 아니 레이레 시가 난도 기니 베마 파우샤바다 빠이누 자래 합절로 자래